Good morning. Video hapeta yeng minarasigo ngasigi card ki message aduga timing aduga switch word ama share tawrake haidi switch word se koina relationship ki matang dani ko haidi kitang nuai taba gumba leibiraga di sigi switch word se koina sonba yai ko adu switch word se na kona horen sigi message ka timing ga loiraga haira ke ko akoi ki no contact ga leigiba leina ko adumba oiro natraga haidi hana leirambadagi hojik sum relationship se phattabagumba adumaina oiraga su aduda sonba yaba switch word ne ko yamna simple oiba switch word ne sigi switch word se ko do card se sida leire card amma ani ahum ko 1 2 3 sida keno toraga leire ko sida khanbirase ahamba khanbangai ko one khanbangai se the sun like ko the sun se nahangai na khalamba kolamba leina ko ngasi se aina ningba thungba oibado haidi na nahangai khalamba se pot se phangba oiba adumaina oina oi ko sun hai ko numit hairaga di mangal ne na ko mangal se haidi aigi life da haidi mangal piba oina oibado oina oi ko ngasi numit se yam phagani ko nomajing chu oire duga the sun so tare ko duga number 2 ko number 2 6 of pentacles ko migi mateng di pango ado migi mateng pango matamda balance toroga pango ko haidi ko aina haidi aigi level bok ta pango ko haidi hendok thoidok na pangbi ganu ko aduduna haidi engonda problem oigani aduna yaraga di mateng pango matamda balance thambiyo ko aduga aina aduga sida ko migonda charity tawusu phadi phayeba aduga somgi amumu kitang nuai keno tawba hairaga na ko hena pangthokpo do eta khamra aduga kona engonda nungai hoktaba khotaba dumaina oina oi ko aduna hengi tungda mateng pangu matamdadi kitang khandaraga gumba ka pangbiba haitara ko balance thambiraga haitara ko si phawbudi tawbe sida hena de ai tawba yade ko ena ko aduga amorom na ngasi gi numita mingonda keno ma pibasu phai ko mingonda keno piba hairaga di macha ma haidi achapot ama leiraga piba ni khangde paisa oi taraga sul pacha mani chani ni khangde dumaina laitaba lairaga onda pibi daina ko adu si leire ko number 3 ko number 3 se mi atopa na maram oiraga keno da relationship se na baini gi nungai taba khotaba gumba daina piri ko aduna mina ngangba kemta logonu ko haidi mi mana laaga third party ma laaga ngangjilakpa matam se da lobi daba haitare haidi akoina mana ngangi se ignore tawbiba pura ko aduga sel thumgumba oiraga di ngasi gi numitati pithok pigonu ko sida leire card ki message sina aduga timing ko timing se ayuki pung 3 tagina horen gi pung 13 ga minute ani phawam phare ko aduga 12 ga minute 12 daina amaga minute 9 phawama phare adudagi pung 3 ga minute 15 dagina nungdangi pung 8 ga minute 19 phawama leire ko ahing pung 12 ga minute 9 dagina pung 2 ga minute 19 phawba ahing gi ko asisina adunga si Sunday ko Sunday se pink machu set pa yai maroon machu set pa yai ko dress se set pa hairaga di ko aduma leire aduga amana nga sign haibdo switch word hena haibdo ko contact ta kaida leina ko pau phauna taba gumba leiraga diga simple word ni ko haide switch word haise ko sida akoina sonbe contact itself sise switch word neba adu natraga connect ko connect and contact ko amamam khatang son gadam ni ko haidi ngasagi ibani se leidi leiminai adu taraga su ibani se haidi hangai connect lerambaduga samnaraga lerambaduga haidi wakhan ke ka loima haidi amna connected ore lemado hoji leitabado adudo akoina connect se dum son ba yaiba haidi connect toga haidi se it's just a switch word haraga di icham chamba word ni ko akoina sum solaga di adugi poto oina bagi damakta ni ko connection ba yai contact on ba yai haidi engonda pau pharok tabugumba oiragana contact ki switch word se ko adum sida ko 21 times kumba adumaina son gera ko natraga haidi matam yam leraga na haidi 108 times tumam dai gumba da solaga di amoina phai ko sigi switch word se ko adu sida leire ngasigi video se ko thank you